Central force in Hibatani, Nak Shelaga security force in Nak Shelagam, Sana Salakpada, Kuinaga Fructagi, Tingakpa, economic blockade, Torquasi, Kotugi, Makati, 2 months of Hantopu and having them say, I know that Kamani Ying videos, Kamana, Rakiso Hojik, Lady Bakwiki, Naga Amson cookie, Marta Haitare, Ladybug crisis, Machine Marum Ueraga, Akwiki, me, Akwi Kanlup Animaki, Mioising Si Haitare. Kalau ani ke miam se yamna awaba adumba kanu maya tangkak ama makoi mayok nari bani kanu sing su koki sing su yam thina awaba mayok nari aduga tangkul naga su adum mayok nari aduga tangkul naga khadana na hoi ate tribe mayam naga singi naga haiba kanu ski makha thali ba amlas ki makha thali ba tribe mayam se makoi su loina awaba mayok nari ba tani Ado awaba mayok na bahayar ka makoy katasun natida ay koy suloy na magtampak tali ba koy suloy na awaba mayok na rin niya ado gihayar natin ada hojik lay ba kangkopi ki oy isu sina masigi horapam skaday tigi no haybda akoy ki mamang thagi hoki ba thagi me tarom doy leilon wifi village do ado gi koki village do madutaki thorki ba mayam ni haitare madutaki thorki isu ni haitare aduna Madutaki akoigi karhani pataba Pandora's box sama makoigi cookie terrorist organization masaya ki NP haise masina hangdokhi badagi madutaki thorki pataba mayam do maduna marum oraga hoji kanglop anim ki miyam se awaba may hanbani haitai aduna hojiki aduga Pandora's box hangdokhi bado adu hojbo kumjandri aba adu kumjandabadana marum odina sigi problem am se sum thorokli ne adu thorkini watli adu Hari bakan itu ada di box do, hak kumzen di bawah do. Ada na, kena si hojek kampopi dah hau kiba matam kerasi kampopi ki miam si angga apa pun awak bermain nara bani, makoi sana tu nara bawa potse lay rapter bani, ada kampopi ki aku ki maru iba kai tel da, makoi dukan ba loan thun loan nara bani, amma duduk itu da dukan sing tu thami ba aku ki normal da no magi akhoi hing ba sang da biya ba tangai phad problem sing se masi amata phangdra ba haitare makoi yona ba litab dagi sing hawai thau thum alu tilhau adagi keno punang se hai ba khoi no da miyoi bana sang ba akhoi ge kan sing se problem sing se adu malta leitra bane aduna marmo dana makoi dukan am ba loin ma thong lona rabani asmaina tawraga miyam se anga phana awa ba ore adagi keno sing nati akhoi UNC NPO amasung atopa nagagi organization civil society organization singna keno da ngasagi akhoi leilon wifi de thokiba aduma Pandora's box hang do pudi thokiba ngasagi naga misam taruk yam tam thiba mongda akhoi matup kaktana harki thokdok to adugi justice madugi thokdok to gi had justice phang di pawdi makoi blockade tong ni han makoi blockade to libane mo aduna kangpopi haiba district sigi manung da leiba ku kitaba area sing da akoi potsai se amat pusan ba yat na loin thami ne mo adagi amuk karona adagi amuk kar mai tawri ku kising na amuk asum da ukrulum da ukrul town stage da ukrul district manung da leiba stage da akoi ki impal da ki ukrul tamna pu gita ba potsai akoi no ma sang da ba ya da ba essential commodity sing se masisu amuk kaino sing sina akoi cookie sing sina blockade tori ne sida akoi ki litan ki manak yai kari kara adagi yang popi kari kara kaino adagi lam kharam mayam am lebido ai hojimati maming kaure hai ba lam sing du ta makoi cookie ta ma pham mayam do aduri ki makoi na loina mak thap lu thami ne bo aduna ukhul tang de su karumba what am to impal de akoi ki kari hani sing hawai kari kara thau tum amat pusan ya de ne admai tau na amana abu awa basi adam pinari bat tanzani hai tare ana kangpopi district ki oinati kangpopi siki makoi miyam si yam sathina wa na basi akoi pause na ha na ki tarabani koirabani dana mayam akoi media report sing si yam toini yauna rabani 10 kilometer lupa marfu gi mathak ta pire en haire adagi keno ta refill kena sakthong gas cylinder amada lupa lising manga ta na tarupo ki manung da black ti yoli en haire adu nataba atopa makoi keno diti akoi supply makoi pizza by agency na pibaga diti makoi supply to ba pibungam da gi mong da leire adagi admai to na adagi petrol pump keno sina petrol pump da thang da phangre petrol pump loina ma close tore ade petrol liter ma lupa chohum yore haisine ba liter ma da asmana praja sing si akoi ki kangpi district ki miam se anga phana awa ma na ra ba tanja sida ni adugi tanja adugi martu de ni ngasai ki akoi ki kangpupi gi district man dalai site to
sai tu ACG MLA how kholat ki gen masamak ka aduga kengi kuki inpi kangpopi gi amasung atopa makhoi civil society organization kharagi mihut kharag puraga la aga silista imphal da honorable chief minister 𝐍𝐀𝐿 ga unadana adagi kenoda makhoi santi gi wari sana pamya of civil society organization singa tampaki CSO singa wari sana na bakhara sinbi khotpi ga kaina hai ga kaina hai bagi wafam legi dana adu mui wafam ga lakna adugi makhoi gi awaba taraba phibam se asidista makhoi da mateng pang du pang lak na lenga ki maike dagi amsung kar hene lambi da hangdok na mai tare ne makhoi da relief ki adu magi lambi da hangdok na ba adu magi potto taw lak ne ba adugi pothi ma makhoi kang lak ne hai tare adu hai ba wafam du makte hojikti akhoi keno ina thabak na ti materialize tawdri aduga asmai to ngai mark stage tang sai ki kotu hai bo organization zina ma pung ni phuni pan ge ultimatum ama akhoi ge lengak ta amsung government of India de thabani aduga state government de pirapane hai ba pung ni phuni pan ni manung ta makhoi da phangan ken gi essential commodity sing se akhoi ge blockade to na naga sing blockade to na phangan ri se phangan lo na hai na adu mo gi pot ama akhoi miyam si yamna awaba oire hai na adugi ultimatum pigi bane bo aduga haiba adugi ultimatum dugi hack matung dagi ni series da lengak na akhoi ge keno da sai security force na security keno na personal sing escort torga moi ki yam laba kari tara manga muki keno ni hai mapot sin ni hai essential commodity ma se cheng dagi hawai dagi alu thau tum kari kara loina mak yar mani ko nong da akhoi sakhum de sin ba masak ma yam se adung ba yam se loin purga amasung akhoi passenger kharaga puraga lakpani satpani hayaba kampopi tamna satpani hayre adai da ngasagi keno jida akhigi keno da liangmai nagata ba mahum khara kampopi district yuktinge kilometer 30 mongwat ngai da adugi khundu makoina adum thatlaga thambane ba adagi admai tawre adutegi ngana sangna khotan ka tawraga adki khara phanal kuina muknar batung da adutegi musap yare na thare aduga sai thonglang atungba thonglang akut paina amuk atupa khoi lengmai naga mayam taba adumba mafum khara jo mung leiri ba aduna kilometer mari mutang manga mutang ngair kan dai tare kan ki kampopi yoguda ba adu mafum de lambi zai te yok pi ka yingdana khotna kan sina protester mayam sina naga sing sina tawram man thanam man ba aduna nga sai la ipa kan boi to ki mkhoi gari manga taw kum si puncture oidana adu da pan bani haire adugi tan jadu nga sai khunja ma am sang selak tan khothan pot sai pu bi yaro pusam bi yaro akhoi si tawrim ni akhoi ki mi tar ka hat ki ba tam thina hat ki khot ki adugi justice phangde justice adugi hak phangde pokte noi kanam sap yaro kaina adwai da yam mukna ba khona ba sum tawra jani ko adudagi ni kaina thangda keno na akhoi security personnel sing na makhoina yamna kare hane akan ba akhoi mock bomb tear gas shell kari kara kap tan khotna adagi ahen ba reinforcement RAF ki rapid action force ki reinforcement ka si kapsan khotna tawre har ga numida pung tara makhai tara mathoi pung tar adai da makhoi satlen haire sini sigi wafam sine ba hoji yangna ri ba pausing se adubu mayam siga horupun kari no haibtu tanga sagi rakiso aina so hojik ta panjagi